Manipur governor assembly kawami, but man it is not expressly provided by the provision of the constitution. Barki Sambilan the Yab South Africa the Prime Minister Narendra Modi the international issue the Manipur problem solved high grade. Sometime it was happened. United States of America President Donald Trump one of the most high burning issue in the world Manipur issues high grade. Akwegi 9 February resign to resign to governor na aikogi biren ki resignation do numitu da accept tawre magi resignation accept tawre handaki saliba aikogi governor na kauriba assembly do akoi tara da famgadabani mari maramdi nahanmu assembly logi base 2024 के अगस्त की तांग तराग निथोई द असेंबली सी लोय अगोय पोना मन खांगी मरुदी भारत की संविधान के आर्टिकल 174 ना संविधान असेंबली में फम बाइबसे था तरु कानदना था तरु योगदे दा अंतम फमगदवनी मदु फमद्रगदी असेंबली नतक पार्लियामेंट जी लेबे यादे भारत की संविधान की मकाद मदु मुतलेना लौगने अदोगदी अखोई हाइरिबा नहान की अगस्त की तांग तराग निथोई द लोइखिबो असेंबली जे मसिना हिंगबे यारियो मतम जे अखोई हंदकी फेब्रुवारी की तांग 13 की अहिंग 13 की फेब्रुवारी की तांग 13 बाउदी असेंबली जी हिंगे द लौगनी मदुगी पेरो मतम दु लइए ना कोई लौगनी मदाइदा अखोई गामना अखोई हुजिके हाइरिबा अखोई चीफ मिनिस्टर रिजाइन तोर कांदा मखोइना सेदा अखोई अल्टरनेटिव अखोई माना रिजाइन तोरबा चीफ मिनिस्टर श्री बिरेनबो केयर टेकर गवर्नमेंट ओइना हापे मखागी अल्टरनेटिव अरेंजमेंट अमत तौदी बाव मा चतगनी अरोगिनि मा सुम चतगरदा करिगुम कांदा अल्टरनेटिव अरेंजमेंट सुम चतगरदा करिम कांदा हुजिके हाइरिबा केयर टेकर गवर्नमेंट से मा कंटिन्यू तौबसी केयर टेकर गवर्नमेंट जी सुप्रीम कोर्ट की रूलिंग अमन करी हाइगे बो केयर टेकर गवर्नमेंट is as good as popular ministry except executive function di tawdana अखोगी रूटीन मेथड द केयरटेकर गवर्नमेंट से चथबे आई है सुप्रीम कोर्ट की रूलिंग अमदनी अदु आयामदम द केयरटेकर गवर्नमेंट से अखोगी रूटीन मेथड द चथगदबने प्रोग्राम द अते द चथबे यादी अदुना आई नांजो मरुएबा अखोगी प्रेस अनि नांगबदा हाइजग्रे यान हनबा हुजिवावदा अखोगी लीडर खनते अदुगा सरकार द अखोगी गवर्नर द अखोई सरकार सेंग्रे हाइबगी क्लेम जु तौते मणिपुर की असेंबली से हुजिवावदी अखोइना सीदे हाइना लौबया सीदे हाइना अखोइना लौगनी हुजिके हाइरिबा अरेंजमेंट दो मदु तौरंगनी खाली सोदम तौरंगनी माना गवर्नर नीना संविधान की क्राइसिस लैबे यादबनीना अदुगा मांग थारंगनी मरमजिना मणिपुर असेंबली से अखोइना सीदे हाइना अखोइना लौगनी अखोइगे अदगे अमना हुजिकी सीदे हाइना लौरगा अदुगदी एनिमिटी सस्पेंशन तौरगा एनिमिटी सस्पेंशन जी मरोइना नॉर्मली अखोइगे था अनि गुमने था अनि दगी हेलदी पार्लियामेंट अखोइगे पार्लियामेंट यौनबा था तरुक हेंदो खरि चकनी अदो बदि सिगी मनुंगदा अखोइगे गवर्नमेंट अमा अखोइगे सेमनबा थौरांग तौरकनी हाइना कले स्वाइदा अखोइ वाफम अमा गवर्नर ना मांगना थोकिबा तांग 12 तरा द कौरिबा असेंबली सेशन दो मदु कक्तले हाइरिदो माना नलेन भोइड ओइ हारिदो लैंग्वेज दि खंदे आइना तांग 13 द कौबा असेंबली की ऑर्डर दु कक्तले हाइदना हारिदो कनागुम कांबु करना मरो गवर्नर द अथॉरिटी लेते हाइदो आइना हाइरि गवर्नर द अथॉरिटी ले मदो याना बद भारत की लोकसभा द लिसिंग अमगा चमापन यांखै मातो थोकरे मदुगी मदुंगदा बेंगोल द थोकरे मदुंगदा उत्तर प्रदेश द थोकरे मदुगी मनुंगदा लिसिंग अमा चमापन मरफु मातो द मणिपुर द थोकरे मणिपुर द 1981 द श्री रिसांगना चीफ मिनिस्टर वेनी द मतमदुगी एलपी सिंह गवर्नर ना मणिपुर असेंबली से एप्रिल की तांग 13 द कौबदगी 13 द यैथु माना 13 द यैथोपदा आइना अखोई गवर्नर द मधु भारत की पार्लियामेंट्री सिस्टम ऑफ डेमोक्रेसी द ओतोंगा फजदबा आइना हाइबसी गवर्नर द you created an undemocratic president in the country haibane amuga thoki do na create tawre haina gवर्नर द हाइब कांदा गवर्नर ना माना खुमे अदि मा पार्लियामेंट्री सिस्टम ऑफ डेमोक्रेसी ना ओतो फदो पोरम तawre हाइद मा खुमदे द गवर्नर द गोंदा I was advised by the council minister that is why I had done it in the interest of all in a combat. Other doctors tell me, Canada, and my interview, Marie Shuboina, Bharat Brasada, Assembly Nataga, Parliament of Wito, Marie, Pokre, and a Kambada. Other
ꯀꯧꯕ ꯉꯝꯃꯤꯕ ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯀꯧꯕ ꯉꯝꯃꯤꯕ ꯅꯨꯄꯥꯗꯨꯅ ꯌꯩꯊꯣꯛꯄꯁꯨ ꯉꯝꯃꯤ ꯁꯤꯅꯦꯕ ꯀꯧꯕ ꯉꯝꯕ ꯅꯨꯄꯥꯅ ꯌꯩꯊꯣꯛꯄ ꯉꯝꯃꯤꯁꯦ ꯁꯤ ꯋꯥꯐꯝꯗ ꯂꯥꯛꯄꯅ ꯃꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯤ ꯌꯨꯅꯥꯏꯇꯦड ꯅꯦꯁꯟꯁ ꯁꯣꯔꯤ ꯌꯨꯅꯥꯏꯇꯦड ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯀꯩꯅꯣꯗ ꯀꯣꯔꯠꯇ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯔꯪꯒ ꯚꯥꯔꯁꯦꯁ ꯁ꯭ꯃꯤꯊ ꯍꯥꯏꯕ ꯀꯦꯁ ꯑꯃꯗ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯅ ꯃꯤꯇꯤꯡ ꯀꯧ ꯍꯥꯏꯔꯒ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯃꯤꯇꯤꯡꯗꯨ ꯀꯧꯔꯦ ꯑꯗꯩ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔ ꯑꯃꯨꯛ ꯌꯩꯊꯣꯛꯑꯦꯕ ꯃꯗꯣ ꯆꯨꯝꯗꯅ ꯃꯤꯁꯤꯁꯤꯄꯤ ꯀꯣꯔꯠꯇ ꯌꯨꯅꯥꯏꯇꯦड ꯁ꯭ꯇꯦꯠꯀꯤ ꯃꯤꯁꯤꯁꯤꯄꯤ ꯀꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯀꯟꯚꯦꯅꯔ ꯑꯃꯅ ꯕꯣꯔꯗꯅ ꯀꯧ ꯍꯥꯏꯔꯒ ꯕꯣꯔꯗꯅ ꯌꯩꯊꯣꯛꯏ ꯑꯗꯨꯒ ꯀꯧꯕ ꯉꯝꯕꯅꯤꯅ ꯌꯩꯊꯣꯛꯄ ꯉꯝꯕꯅꯤ ꯍꯥꯏꯕ ꯄ꯭ꯂꯤꯁꯤ ꯇꯧ ꯀꯥꯟꯗ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯅ ꯔꯨꯂꯤꯡ ꯑꯃ ꯄꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯡꯅ ꯌꯥꯝꯈ꯭ꯔꯦ ꯌꯥꯝ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯀꯧꯕ ꯉꯝꯕ ꯃꯤꯅ ꯌꯩꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯁꯦ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯀꯧꯉꯦꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯁꯦ ꯃꯁꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯌꯩꯊꯣꯛꯄꯗꯤ ꯌꯥꯎꯗꯦꯕ ꯏꯠ ꯏꯁ ꯅꯣꯠ ꯑꯦꯛꯁꯄ꯭ꯔꯦꯁꯂꯤ ꯄ꯭ꯔꯣꯚꯥꯏꯗꯦꯠ ꯕꯥꯏ ꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯧ ꯉꯝꯃꯤ ꯕꯠ ꯃꯥꯅ ꯌꯩꯊꯣꯛꯄꯁꯦ ꯏꯠ ꯏꯁ ꯅꯣट expressly provided by the provision of the constitution ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯗꯗꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯈꯦꯠꯅꯕꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗꯗꯤ ꯁꯤꯒꯨꯝꯕꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯦ ꯅꯤꯡꯊꯧꯗ ꯄꯤꯌꯦꯕ ꯀ꯭ꯋꯤꯟꯗ ꯄꯤꯌꯦꯕ ꯃꯣꯏ ꯗꯦ ꯍꯦꯞ ꯗ ꯄꯥꯋꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯏꯁꯤ ꯀꯧꯕ ꯀꯥꯟꯗ ꯂꯥꯏꯠꯂꯤ ꯀꯧꯒꯅꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯧꯒꯗꯕꯅꯤ ꯄꯪꯀꯧ ꯀꯧꯔ ꯄꯪꯌꯩ ꯌꯩꯊꯣꯛꯄ ꯌꯥꯔꯣꯏ ꯃꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯩꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯦꯞ ꯅꯦꯁꯅꯦꯜ ꯀꯦꯂꯥꯃꯤꯇꯤꯁ or national calamity and a national emergency ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤꯒꯤ ꯂꯥꯛꯑꯕ ꯑꯗꯨꯃ ꯌꯩꯊꯣꯛꯄ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯩ ꯆꯥꯛꯇꯨꯅ ꯇꯧꯔꯛꯄ ꯌꯩꯊꯣꯛꯄ ꯌꯥꯅꯤ ꯍꯥꯏ ꯏꯟ ꯀꯦꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯦ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯟꯗꯛꯇ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯠꯀꯥꯟꯗ ꯏꯟꯇꯔꯅꯦꯁꯅꯦल ꯏꯁꯨꯗꯧꯅ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜቭ ꯇꯧꯗꯦꯅ ꯍꯥꯏꯈ꯭ꯔꯦꯅ ꯁꯝ ꯇꯥꯏꯝ ꯏꯠ ꯋꯥज ꯍꯦꯄꯟ ꯌꯨꯅꯥꯏꯇꯦड ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯋꯥꯟ ꯑꯣꯐ ꯗꯤ ꯃꯣꯁ ꯍꯥꯏ ꯕꯔꯅꯤꯡ ꯏꯁꯨ ꯏꯟ ꯗ ꯋꯥꯔꯜड ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯑꯃꯅꯤ ꯍꯥꯏꯈ꯭ꯔꯦꯅ ꯗꯤꯌꯔꯐꯣꯔ ꯏꯠ ꯏꯁ ꯑꯦꯟ ꯂꯥꯛꯏꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯍꯦꯟꯅ ꯏꯃꯔꯖꯦꯟ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯏꯃꯔꯖꯦꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯌꯩꯊꯣꯛꯄꯒꯤ ꯁꯛꯇꯤꯁꯤ ꯑꯩ ꯂꯩꯌꯦꯅ ꯑꯩ ꯍꯥꯏꯒꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯑꯗꯩ ꯒꯚꯔꯅꯔꯒꯤ ꯑꯣꯔꯗꯔ ꯀꯛꯊꯠꯈ꯭ꯔꯦ ꯀꯥꯏꯅ ꯃꯗꯨ ꯌꯩꯊꯣꯛꯄꯒꯤ ꯁꯛꯇꯤ ꯑꯃ ꯂꯩꯌꯦꯅ ꯈꯜꯂꯤ ꯅꯣꯏ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡꯗꯨ ꯄꯥꯝꯃꯒꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯨꯊꯒꯦ ꯑꯗꯨꯒ ꯍꯥꯏꯒꯦ ꯑꯩ ꯆꯤꯐꯥꯗꯤ ꯄꯨꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯚꯥꯔꯠꯕꯔꯁꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤꯁꯤꯗꯩꯗ ꯒꯚꯔꯅꯔꯅ ꯁꯦꯜ ꯐꯤꯛꯁ ꯇꯥꯏꯝ ꯑꯦꯟ ꯄ꯭ꯂꯦꯁ ꯍꯥꯏꯁꯦ ꯁꯪꯕꯤꯙꯥꯟꯁꯤꯗ ꯄꯜꯂꯦꯕ ꯁꯦꯜ ꯐꯤꯛꯁ ꯇꯥꯏꯝ ꯑꯦꯟ ꯄ꯭ꯂꯦꯁ ꯍꯥꯏꯅ ꯄꯟꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯪꯀꯧꯗ ꯀꯧꯁꯤꯟꯕꯗꯤ ꯌꯥꯗꯦ ꯏꯃꯔꯖꯦꯟꯁꯤꯗ ꯅꯦꯁꯅꯦꯜ ꯀꯦꯂꯥꯃꯤꯇꯤꯗ ꯀꯧꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯗꯤ ꯀꯧꯕ ꯌꯥꯅꯤ ꯑꯁꯦ ꯋꯥꯏꯜ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯋꯥꯐꯝꯁꯤꯗꯩꯗ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕꯗ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯒꯚꯔꯅꯔ ꯁꯨꯗ ꯍꯦꯞ ꯗ ꯑꯊꯣꯔꯤꯇꯤ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯦꯅ ꯈꯜꯂꯤ